Mepum Kudingma climate consciousness Leina, Mahusa Lighting Be Ase Ngak Shennaba Hotnasi Haina, Home Minister Govindas Kontozamna Fungdo Kray, Wapamasi Department of Environment and Climate Change Sinduna, State Kitakta Pangtokpa World Environment Day Gitaramda Mahakna Fungdo Kibane, inspired by nature, for climate, for our future Haiba theme Dangasi, Palace Compound Labor City Convention Center da Pangtokiba Thorum Adukamadi Lainana, Home Minister Govindas Kontozamna Hai, Handak Jahigi World Environment Day theme asina piri papaujel ase yamna magun leiba amane miyoi bagi khwaidigi maru oiba oja ase mahusa lairembine mahusa lairembina aikhoi miyoi bada parakaya tambibaga loinana aikhoi bu ngak selibane adubu laibak thibadi mahusa lairembi ase ngasidi wabagum tawre kaitharakliba mahusa gi khalsing asina mahusa lairembida achauba chaitheng ama pire mahusa gi khal kaitharakliba asigi matangda ngase malemna tongan tongan ba thabak kaya paikhalakliba ase matam Thengmal Labane, Aikoi Kuding Magna Mahosagi Fibum, Ngak Shennaba Hotnaba Change, Mahosagi Fibum, Pagatnaba, Aikoi Yariba Makai, Utanaba Hotnasi, Mepum Kuding Magna Climate Consciousness Laina, Mahosa Lighting BSA, Ngak Sel Hodabade, Aikoi Mio Begi Fibum Ase, Hingbada Awaba Mo Oigani Haina, Matmakataki. Upamasina isingna punsini. And the Greek see sometimes, see sometimes, fighting Marueva. When you wayu soy, ising muxit amasoyena, man oxygen pivanina. Other planet asikan bada Prakriti na pinamli wa posting sila maru oy daba amatalete, masay mamang palbigre, pat, tu, kong, aduga koyi ching man, maki lay wa puna magsing sa khansing si kaya na thamna na bahona basi marakta usi so kaya na maru oy ba amani haydana koy nasi asigum labayam na maru oy no mit asila koy na ising sa na ama utoro kanda masayam symbolic oiba adugumba ai program amani hedana ai lawjaningi department asina local level ba mage initiative sing asida akoi punna thamoi senga saruk yamina ba aduga koi nature kannana hona ba planet asida jiwa pan ba koi punna lainana hona ba se koi ithawdang ni haidana lokham thoi Ngasigi Tharamanda Mahusagi Fibum, Yokatnaba, Hotnabada, Toidok Hendopa, Mui Singda, Manapiduna, Ikai Kumnabut K, Tharamada Appreciation Award K, Mana Environmental Activist, Ketrimium Surjit, Green Club Sangai Brogi founder Dr. Bizu Kamai Amade, Eco Network Manipuri President, Laishram Herozita Kusina K, Climate Communicator Award English Singani Kuntaruki Manana, AIR Guest Staff, Ketrimium Chitra Bhanu, Green Entrepreneur Award English Singani Kuntaruki Manana, Babina Group of Companies Ke Managing Director, Dr. Thangsam W. Amade, Lifetime Achievement Environment Award Ke Manana Lamdam Asigi Saknairaba Environmentalist, Dr. Khagembam Samungoda, Lantokuna Ikai Kumnabut K. Loinana State Ke Thakta Pangthokiba SAMD Symposium Competition da Makok Mathang Tarakraba Mahiri Singda, Certificate Amadi Citation Piduna Pukning Thogat K. Loinana, Cheng Pat Amadi, Turel Kansi Haiba Miam the Awareness Piba stickers Amaso, released K. Tharam Aduda Home Minister Govindas Kontozam, Forest Environment and Climate Change ke Principal Secretary Arun Kumar Singha, Langtabal ACG MLA Karam Shyam, Patsoi ACG MLA Sapam Kunjakeswar, Environment and Climate Change ke Director Dr. T. Brajakumar Amate, Department Asimak ke Joint Director PH Vivekananda Sarmana Maru Oiba Mitunglen Singh Oina Sarugyaki. Prithvi asida ko miyo bana laktrigi mamang dagi miyo bopoktrigi mamang dagi moksha ge na lera miba ising nungsit nungsa sing pa turen umong wamong karigi mokoi de hana lera bana ako miyo bana kona lakona kona laiba aikoi na haipas haduna sumaina hojiki hariba sing pa turen ke romayam sing sibo kona manghan badagi ngasi di ako gi environmental crisis ko climate crisis ki ke romayam ma ke no to dna hoji laiba kholiba ke romayam sing se aduna yana haijening badi Ako ithawai panbasigi amata ngairaba mafam oriba prithvi asida leiriba sing pa turen kari kari oriba haidi mausagi ona leiriba saktam sing asidi ako miyobe yaudresu mokhide aduma hingi gane aba mokhide hena bo harau doine adu ako miyobe di hojiki hariba ko gi environment mari leiriba sing pa turen natraga tin kang sa mayam sigi mate yaudra ko miyobe di hingba suyo thokte aduna
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯨꯡ ꯀꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯨꯡ ꯀꯣꯏꯅ ꯂꯩꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯌꯣꯛꯈꯠꯄꯤꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯦꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ